ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯡ ꯊꯧꯒꯥꯏꯅ ꯁꯥꯟꯅꯔꯤ ꯇꯥꯏꯕꯪ ꯐꯝꯕꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ꯫ ꯑꯋꯥꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤ, ꯆꯥꯡ ꯑꯣꯟꯗꯨꯅ ꯌꯦꯡꯅꯤꯡꯉꯤ, ꯑꯃꯨꯛꯇꯪ ꯈꯪꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ꯫ ꯂꯦꯞꯅꯥꯏꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯌꯦꯟꯕꯤꯔꯤ, ꯃꯍꯥꯛꯀꯤ ꯃꯇꯝ ꯃꯥꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯗꯦ, ꯄꯥꯝꯗꯦ꯫ ꯑꯣꯏꯍꯜꯂꯝꯕꯅꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯜꯅ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ꯫ ꯐꯣꯡꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯄꯨꯟꯁꯤ ꯀꯧꯕ ꯄꯥꯈꯣꯡ ꯃꯥꯕꯨ ꯀꯦꯀꯨ ꯐꯣꯡꯂꯒꯦ ꯈꯟ ꯂꯥꯟꯊꯦꯡꯅꯔꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯤꯛꯂꯥ ꯀꯧꯕꯤ ꯃꯍꯥꯛꯁꯨ꯫ ꯅꯣꯡꯖꯨ ꯃꯔꯛ ꯑꯁꯤꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯤ ꯂꯦꯞꯄ ꯂꯩꯇ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ꯫ ꯂꯩꯈꯝꯅ, "ꯕꯦꯝꯃ ꯌꯧꯒꯗꯧꯔꯦ, ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯌꯧꯅꯕ ꯆꯠꯂꯁꯤ." "ꯍꯣꯏꯃ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡꯁꯨ ꯌꯧꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯤ ꯈꯣꯝꯕꯤꯅ ꯃꯃꯥ ꯃꯆꯥ ꯂꯥꯛꯄꯁꯤꯗ ꯀꯧꯔꯛꯂꯤ꯫ "ꯂꯩꯈꯝ ꯂꯥꯛꯂꯦꯗꯅ, ꯑꯩꯗꯤ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ ꯇꯧꯔꯤꯗꯣ꯫ ꯏꯆꯦꯒꯤ ꯐꯤ ꯑꯍꯦꯟꯕ ꯂꯩꯌꯦ, ꯄꯤꯒꯦꯁꯦ." "ꯍꯩꯃ, ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯂꯤꯛꯂꯥ, ꯅꯍꯥꯛ ꯂꯩꯃꯔꯦꯝꯕꯤꯅꯅꯦ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯝꯕꯅꯤ." "ꯏꯃꯥꯕꯣꯛ, ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯑꯣꯏꯔꯖꯥꯠꯂꯥ?" "ꯅꯠꯇꯦ ꯅꯠꯇꯦ, ꯉꯁꯤꯒꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯗꯣ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯒꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯁꯦꯝꯕ ꯂꯩꯔꯥꯡ ꯆꯣꯝꯁꯤꯜꯂꯒꯅꯦ ꯁꯅꯥ ꯈꯣꯡꯂꯦꯡꯒꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯕꯅꯤ." ꯂꯩꯈꯝꯅ, "ꯏꯆꯦ, ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯌꯧꯔꯦꯗꯅ." "ꯍꯥ, ꯅꯦ ꯍꯦꯛ ꯇꯥꯏꯗ, ꯕꯦꯝꯃ ꯅꯍꯥꯛꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯅꯃꯥꯕꯣꯛꯀ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦꯀꯣ." ꯂꯤꯛꯂꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯂꯩꯃꯔꯦꯝꯕꯤ ꯀꯣꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ "ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ. ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ, ꯇꯥꯛꯄꯤꯔꯣ." "ꯂꯤꯛꯂꯥ, ꯏꯃꯥꯅ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯆꯥꯅ ꯂꯩꯈꯜ ꯁꯨꯅ ꯁꯦꯝꯕ ꯐꯖꯔꯕ ꯅꯥꯆꯣꯝꯗꯨ ꯆꯤꯜꯂꯒ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ. ꯁꯦꯝꯕ ꯍꯧꯔꯨꯔꯣ, ꯑꯩꯁꯨꯅꯦ ꯐꯤꯖꯣꯜ ꯑꯃꯨꯛꯇ ꯍꯣꯡꯗꯨꯈꯤꯒꯦ." ꯂꯤꯛꯂꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯥꯆꯣꯝ ꯁꯦꯝꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯌꯦꯟꯗꯥꯏ ꯊꯟꯅ ꯌꯥꯎꯔꯤꯕ ꯂꯩꯈꯜ ꯁꯨꯅ ꯌꯥꯎꯕ ꯌꯦꯟꯗꯥꯏ ꯑꯁꯤꯗꯒꯤ ꯐꯖꯔꯕ ꯂꯩꯔꯥꯡ ꯌꯦꯡꯂꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯂꯩꯅꯥꯆꯣꯝ ꯑꯗꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯦꯝꯂꯤ꯫ ꯁꯣꯏꯈꯤꯅꯤ ꯈꯟ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯔꯛꯄꯅ ꯍꯣꯠꯅꯔꯛꯄꯅ ꯂꯩꯅꯥꯆꯣꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯤꯛꯂꯥꯅ, "ꯅꯥꯆꯣꯝꯁꯦ ꯐꯅꯗꯤ ꯐꯖꯔꯕ꯭ꯔꯅ ꯈꯜꯂꯤ, ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯍꯜꯂꯨꯒꯦ." ꯑꯁꯤꯅ ꯐꯔꯅꯤ ꯈꯟ ꯂꯤꯛꯂꯥ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯤꯛꯇꯛ ꯇꯧꯕ ꯁꯦꯡꯒꯥ ꯑꯃꯗ ꯍꯥꯞꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯁꯨ ꯌꯥꯝꯅ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯀꯣꯅꯨꯒꯤ ꯅꯥꯛꯇ ꯂꯥꯞꯇꯛ ꯂꯩꯔꯒ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ "ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯅꯥꯆꯣꯝ ꯂꯣꯏꯖꯔꯦ. ꯑꯃꯨꯛꯇ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ. ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯇꯣꯜꯂꯕꯤ ꯅꯥꯏꯅ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ." "ꯂꯤꯛꯂꯥ, ꯀꯗꯥꯏ ꯀꯗꯥꯏ, ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯅꯥꯆꯣꯝ ꯑꯁꯤꯗꯤ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯑꯗꯨ ꯆꯤꯟꯈ꯭ꯔꯦ꯫ "ꯂꯤꯛꯂꯥ, ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯐꯖꯔꯕ꯭ꯔꯃꯤ, ꯀꯝꯗꯧꯒꯦ?" "ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯅꯥꯆꯣꯝꯁꯦ ꯏꯃꯥꯅ ꯆꯤꯟꯕꯁꯦ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥꯅ ꯊꯤꯟꯕ ꯍꯥꯏꯗꯨ ꯊꯣꯛꯏ. ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ. ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯁꯅꯥ ꯀꯩꯊꯦꯜ ꯀꯣꯏꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯇꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯇꯧꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯄꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯈꯨꯠꯁꯨ ꯇꯤꯃꯦꯟꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯈꯨꯠꯂꯥꯏ ꯆꯥꯡ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯃꯩꯔꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ "ꯋꯥꯗ꯭ꯔꯤꯕꯣ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ ꯏꯇꯥꯎ, ꯊꯕꯛ ꯐꯕ ꯅꯪꯕꯣ." "ꯍꯣꯏ ꯍꯣꯏ, ꯂꯥꯛꯆꯔꯦ." ꯈꯨꯍꯥꯏꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯤꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯄꯥꯎ ꯑꯃ ꯇꯝꯂꯛꯏ꯫ "ꯈꯨꯔꯨꯝꯖꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯗꯣ." ꯁꯂꯥꯏꯔꯦꯜꯅ, "ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯃꯥꯟꯕꯒꯦ, ꯃꯔꯝ ꯍꯥꯏꯔꯛꯄ꯭ꯔꯥ?"
ꯅꯅꯥ ꯌꯥꯝꯅ ꯃꯨꯟꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥ ꯂꯥꯛꯍꯧꯏ ꯃꯔꯝ ꯑꯁꯤꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯅꯥꯏꯅꯗꯤ ꯈꯟꯖꯩ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯑꯩ ꯂꯥꯛꯍꯧꯔꯦ ꯇꯝꯂꯨꯔꯣ ꯂꯥꯟꯃꯤꯗꯨꯁꯨ ꯈꯨꯔꯨꯝꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤ ꯑꯩꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯣ ꯅꯪ ꯄꯥꯝꯕꯒꯤ ꯂꯥꯛꯏꯕ ꯊꯤꯒꯗꯕ ꯅꯨꯄꯥꯅꯗꯤ ꯊꯤꯗ꯭ꯔꯤ ꯅꯨꯄꯤ ꯅꯣꯏꯅ ꯊꯤꯔꯛꯂꯤꯕꯅꯤꯅꯦ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗ ꯌꯥꯎꯍꯣꯡ ꯏꯜꯂꯣ ꯑꯗꯨꯅꯗꯕ ꯍꯦꯟꯅ ꯄꯛꯆꯗꯧ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯈꯣꯡꯄꯥꯛꯅ ꯊꯧꯒꯜ ꯇꯧꯔꯛꯀꯅꯤꯀꯣ ꯅꯌꯥ ꯀꯨꯟꯊ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯦꯛꯀꯦ ꯍꯧꯔꯤ ꯅꯪ ꯆꯩ ꯐꯖꯅ ꯅꯤꯔꯦꯕꯣ ꯉꯥꯏꯈꯣ ꯌꯥꯁꯦ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯊꯤꯍꯧꯈꯤꯒꯦ ꯍꯌꯦꯡ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯐꯥꯎ ꯍꯧꯗ꯭ꯔꯤꯁꯦꯅ ꯍꯥꯏꯔꯗꯤ ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏꯃꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯒ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯊꯣꯝꯂꯛꯏ ꯍꯣꯏꯃ ꯍꯥꯏꯔꯒ ꯁꯒꯣꯜ ꯂꯩꯔꯤꯕꯗꯣꯝꯗ ꯃꯩꯔꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯛꯅꯣꯛꯇꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯎꯁꯤꯜꯂꯛꯏ ꯅꯪ ꯂꯩꯍꯧꯔꯣꯍꯦ ꯑꯩ ꯍꯜꯂꯝꯃꯒꯦ ꯅꯇꯨꯗꯣ ꯑꯩ ꯉꯥꯛꯁꯤꯟꯕꯤꯔꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯛꯅꯤ ꯅꯪ ꯂꯩꯗ ꯂꯩꯔꯝꯃꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯨ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯃꯥꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯤ ꯂꯩꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯌꯥꯗ ꯃꯇꯥꯎ ꯃꯩꯔꯤꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯃꯩꯔꯤꯁꯨ ꯃꯇꯥꯎꯗ ꯃꯔꯩꯒ ꯑꯔꯩꯕꯤꯗ ꯇꯤꯡꯊꯣꯛꯂꯒ ꯀꯔꯦꯝꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯂꯩꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯁꯂꯥꯏꯔꯦꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯥꯛꯄꯤꯔꯝꯃꯤ ꯂꯩꯅ ꯁꯂꯥꯏꯔꯦꯟ ꯎꯖꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯖ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯂꯥꯛꯂꯤꯅꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯑꯩꯈꯣꯏꯅꯒ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯛꯄꯤꯕꯖꯥꯠ ꯅꯠꯇꯦ ꯌꯥꯝ ꯆꯤꯡꯈ꯭ꯔ ꯃꯥꯜꯂꯤ ꯃꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯅꯤꯅ ꯑꯗꯨꯝꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯍꯣꯏ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏꯅ ꯀꯟꯈꯤꯕꯅ ꯃꯔꯨꯞꯄꯨ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯁꯥꯎꯅꯒꯨꯝꯁꯦ ꯑꯗꯣ ꯉꯁꯤ ꯊꯥꯊꯥꯖꯗ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯩꯔꯤꯅ ꯂꯩꯀꯣꯜꯂꯣꯝꯗ ꯑꯣꯏꯅ ꯐꯧꯁꯤꯜꯂꯣ ꯃꯖꯥꯏꯕꯦꯝꯃ ꯁꯂꯥꯏꯔꯦꯜ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ ꯃꯁꯤꯒꯤ ꯑꯔꯥꯡꯐꯝ ꯐꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯅꯤꯁꯤꯃꯁꯦ ꯈꯪꯂꯤꯕꯅ ꯑꯌꯥꯕ ꯌꯥꯝ ꯁꯥꯕꯒꯤ ꯑꯩꯅ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯈꯜꯂꯤꯉꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯈꯥꯕꯩꯒ ꯂꯥꯟꯁꯤꯜꯂꯛꯑꯗꯅ ꯂꯩꯀꯣꯜꯂꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯔꯁꯦ ꯑꯩꯁꯦ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛ ꯆꯠꯀꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯂꯩꯀꯣꯜꯗ ꯂꯥꯛꯂꯤ ꯂꯩꯀꯣꯜꯁꯤ ꯌꯧꯔꯗꯨꯅ ꯑꯍꯨꯝꯗꯨ ꯂꯩꯀꯣꯜꯒꯤ ꯃꯌꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯃꯩꯔꯤꯅ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯌꯦꯡꯒꯦ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯇꯧꯔꯝꯃꯣ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯇꯂꯛꯏ ꯃꯩꯔꯤ ꯃꯇꯥꯎꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯥꯗꯣꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯁꯂꯥꯏꯔꯦꯟ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯩꯔꯤ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯁꯂꯥꯏꯔꯦꯟꯅ ꯄꯨꯛꯆꯦꯞ ꯑꯁꯤꯗ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨ ꯊꯤꯟꯖꯤꯜꯂꯛꯏ ꯑꯌꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈꯤ ꯂꯩꯅ ꯏꯉꯉꯛꯅ ꯃꯩꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯈ꯭ꯋꯥꯡꯁꯤ ꯌꯥꯝ ꯅꯥꯔꯛꯄ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯐꯝꯖꯤꯟꯕꯁꯤꯗ ꯇꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯁꯂꯥꯏꯔꯦꯜꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯂꯩ ꯁꯥꯠꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯩꯔꯤꯅ ꯑꯁꯤꯒꯤ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯁꯤ ꯃꯈꯨꯠꯇꯅꯦ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯐꯝ ꯅꯥꯐꯝꯒ ꯑꯝꯇ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯅꯤ ꯁꯂꯥꯏꯔꯦꯟꯅ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗ ꯄꯥꯈꯠꯅꯔꯝꯂꯅꯤ ꯃꯖꯥꯏꯕꯦꯝꯃ ꯍꯟꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯔꯅꯤꯗ ꯍꯥꯏꯗꯅ ꯈꯜꯂꯝꯗꯣꯏꯅꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯂꯥꯏꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯏ ꯈꯪꯆꯪ ꯆꯪꯉꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯔꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤꯅ ꯃꯩꯈꯨꯁꯨ ꯑꯔꯣꯏꯕꯤꯗ ꯈꯨꯔꯤ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯆꯔꯨꯗꯨꯁꯨ ꯈꯖꯤꯛ ꯆꯣꯠꯈ꯭ꯔꯦ ꯂꯩꯈꯝ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯕꯦꯝꯃ ꯃꯩ ꯆꯥꯎ ꯌꯥꯗ꯭ꯔꯕꯣ ꯁꯤꯁꯦ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯆꯥ ꯁꯣꯏꯗꯅ ꯋꯥꯔꯝꯂꯅꯤ ꯆꯔꯨꯗꯨꯁꯨ ꯂꯣꯏꯅ ꯆꯣꯠꯂꯤ ꯑꯗꯨꯅꯅꯤ ꯂꯤꯛꯂꯥ ꯍꯣꯏ ꯍꯥꯏꯔꯒ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯃꯥꯅ ꯃꯩ ꯑꯗꯨ ꯀꯥꯝꯈꯠꯂꯤ ꯎꯆꯤꯟ ꯑꯁꯤꯅ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯏ ꯏꯃꯥ ꯁꯨꯝ ꯊꯣꯡꯂꯒꯦ ꯆꯔꯨꯁꯤ ꯆꯣꯠꯂꯤ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯍꯩꯔꯔꯣꯏ ꯏꯆꯥꯅ ꯏꯟꯁꯥꯡꯗ ꯑꯣꯏꯅ ꯁꯦꯝꯂꯣ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯂꯩꯇꯕꯅꯤꯅ ꯄꯣꯠ ꯆꯩꯁꯤꯁꯨ ꯊꯝꯐꯝ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯏꯆꯥꯅ ꯊꯕꯛ ꯆꯠꯊꯣꯛꯂꯕꯅꯤꯅ
ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯠꯇ꯭ꯔꯦ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯕꯗ ꯃꯇꯥꯏ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯁꯣꯟꯊꯃꯟꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯗꯤ ꯂꯩꯐꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯁꯨ ꯀꯌꯥꯝ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯀꯩꯁꯨ ꯋꯥꯠꯇꯦꯅ ꯏꯁꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯆꯔꯥꯅꯤꯗꯤ ꯏꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯤꯗꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏ ꯂꯩꯔꯝꯒꯗꯒꯦ ꯏꯃꯥ ꯂꯩꯈꯝ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯀꯞꯅꯣꯛ ꯅꯣꯛꯂꯤ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ ꯏꯁꯥꯅ ꯁꯨꯖꯔꯒ ꯆꯥꯕꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯅꯜ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯆꯩ ꯂꯤꯛꯂꯥ ꯃꯍꯥꯛꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯗꯨꯅ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯉꯝꯕ ꯈꯥꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯋꯥ ꯇꯥꯅꯔꯤ ꯑꯩꯗꯤ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯐꯖꯕꯤꯗꯨ ꯎꯔꯨꯕꯗꯒꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯋꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯌꯥꯗꯦꯅꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯅꯠꯇ꯭ꯔꯕ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯥꯕꯤꯅ ꯂꯥꯟꯗꯦ ꯌꯥꯝꯅ ꯆꯨꯝꯈ꯭ꯔ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯕ ꯐꯪꯕꯗꯤ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯁꯦ ꯐꯪꯖꯕꯅꯤ ꯀꯩꯅꯣ ꯕꯣꯔꯥꯅ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯑꯉꯝꯕꯒꯤ ꯇꯥꯂꯣꯏ 5 ꯂꯩꯕꯗꯨꯗ ꯌꯥꯔꯛꯇꯕ ꯑꯣꯏꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯉꯝꯕ ꯈꯥꯕ ꯌꯥꯝ ꯁꯥꯎꯅ ꯍꯩ ꯁꯛꯃꯛꯅ ꯎꯇꯤꯟ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯕꯣ ꯅꯪ ꯑꯃꯅꯦ ꯍꯥꯏꯗꯣꯔꯛꯄꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯆꯝꯐꯨꯠꯅ ꯍꯣꯏꯅꯦ ꯎꯇꯤꯟꯗ ꯎꯇꯤꯟ ꯃꯥꯜꯂꯤ ꯃꯁꯛꯁꯤ ꯃꯨꯅ ꯃꯨꯔꯤꯕ ꯊꯤꯅ ꯊꯤꯔꯤꯕ ꯃꯌꯥꯅ ꯆꯧꯔꯤꯕ ꯍꯥꯏꯔꯒ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯅꯣꯛꯂꯤ ꯊꯥꯕꯤꯅ ꯁꯛꯇꯥ ꯑꯅꯤꯁꯦ ꯐꯖꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯣꯛꯅꯗꯅꯒ ꯇꯧꯔꯗꯅꯒ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯅꯪꯒꯤ ꯌꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯦꯗ ꯍꯥꯏꯌꯦꯗꯣ ꯍꯦꯛ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯊꯥꯕꯤꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯂꯤꯛꯂꯥ ꯂꯦꯝꯕꯤ ꯂꯩ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯀꯣꯜꯗꯒꯤ ꯂꯩ ꯍꯦꯛꯂꯤ ꯂꯩꯈꯜ ꯁꯨꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯂꯩꯊꯤ ꯊꯤꯗꯨꯅ ꯍꯦꯛꯂꯤ ꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯂꯤꯛꯂꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯦ ꯃꯔꯝꯗꯤ ꯂꯤꯛꯂꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯏꯁꯨ ꯇꯥꯕꯤꯅꯤ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛ ꯂꯩꯁꯨ ꯌꯦꯡꯂꯒ ꯅꯤꯡꯊꯤꯖꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯃꯈꯜ ꯈꯨꯗꯤꯡ ꯁꯦꯝꯕ ꯍꯩꯕ ꯅꯨꯄꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯔꯦꯝꯕꯤ ꯀꯣꯅꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯤ ꯌꯥꯝ ꯀꯜꯂ ꯀꯟꯖꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯤꯟꯗꯅ ꯐꯖꯕ ꯄꯨꯛꯅꯤꯡꯗꯅ ꯀꯔꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯁꯤꯒꯦ ꯈꯟꯗꯨꯅꯇ ꯂꯩ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯤꯅ ꯏꯇꯥ ꯂꯤꯛꯂꯥ ꯏꯇꯥꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯩꯃꯔꯦꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯛ ꯑꯁꯤꯗꯗꯤ ꯏꯇꯥꯒꯨꯝꯅꯗꯤ ꯊꯣꯛꯇ꯭ꯔꯦ ꯂꯤꯛꯂꯥꯅ ꯏꯇꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯒꯠꯄꯤꯕꯅ ꯍꯦꯜꯂꯤ ꯂꯩ ꯄꯣꯂꯥꯡꯁꯨ ꯊꯟꯅꯔꯕꯅꯤꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯁꯦꯝꯕ ꯊꯦꯡꯈꯤꯅꯤ ꯏꯇꯥ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯂꯁꯤ ꯃꯇꯥ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯈꯝ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝ ꯉꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯦ ꯈꯣꯝꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯝꯕꯨ ꯌꯦꯡꯕꯤꯔꯤ ꯂꯩꯈꯝ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯆꯦ ꯅꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯌꯨꯁꯤ ꯏꯆꯦꯗ ꯍꯥꯏꯌꯨꯁꯤ ꯏꯆꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦ ꯏꯁꯥꯁꯨ ꯌꯥꯝ ꯆꯣꯛꯊꯈ꯭ꯔꯦ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯍꯥꯛꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯊꯕꯛ ꯑꯌꯥꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯆꯦꯅ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ ꯂꯩꯈꯝ ꯐꯛ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯇꯥꯟꯖꯥꯅꯤ ꯂꯤꯛꯂꯥ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥ ꯀꯩꯗꯧꯔꯕꯒꯦ ꯅꯆꯥꯗ ꯍꯥꯏꯌꯨ ꯄꯥꯈꯠꯈꯤꯅꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯁꯥꯁꯦ ꯈꯖꯤꯛ ꯉꯝꯗꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯂꯣꯏꯔꯝꯂꯕ꯭ꯔꯥ ꯂꯣꯏꯔꯝꯂꯦ ꯑꯗꯣ ꯏꯃꯥ ꯌꯨꯝꯗ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤꯔꯥ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯕꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ ꯈꯣꯝꯕꯤꯅ ꯍꯩꯃꯥ ꯂꯤꯛꯂꯥ ꯅꯪꯁꯨ ꯂꯩꯔꯝꯂꯦꯗꯅ ꯅꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯤꯅꯦ ꯂꯩꯈꯝ
ꯈꯔ ꯐꯔꯕ꯭ꯔꯣ ꯅꯁꯥꯗꯨꯕꯣ? ꯍꯣꯏ ꯏꯆꯦ, ꯏꯁꯥꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯦ. ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯏꯆꯦ. ꯏꯆꯦꯅ ꯈꯔ ꯐꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ. ꯍꯣꯏ ꯐꯔꯦ, ꯆꯥꯅꯕ ꯇꯧꯔꯣ. ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯅꯕ ꯇꯧꯁꯤꯀꯣ. ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯈꯖꯤꯛ ꯁꯣꯏꯕꯗ ꯃꯤꯋꯥ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯉꯟꯅ ꯂꯥꯛꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯩꯈꯝ ꯃꯁꯥꯗꯨ ꯏꯐ ꯐꯒꯠꯇ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯃꯥꯅ ꯍꯤꯞꯂꯤꯕ ꯀꯥꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯈꯔ ꯐꯔꯕꯣ? ꯉꯔꯥꯡꯗꯤ ꯆꯥꯛꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯦ. ꯅꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯦ꯫ ꯏꯃꯥꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯌꯥꯝ ꯆꯣꯛꯊꯈ꯭ꯔꯦ. ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯑꯃꯠꯇ ꯄꯣꯛꯇꯦꯅꯦ ꯆꯤꯟꯁꯤꯗ꯫ ꯑꯗꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯔꯛꯑꯣ. ꯏꯁꯤꯡ ꯑꯣꯏꯅ ꯈꯖꯤꯛꯇ ꯊꯛꯀꯦ ꯏꯃꯥ꯫ ꯍꯣꯏ, ꯏꯁꯤꯡ ꯂꯧꯈꯤꯒꯦꯀꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯏꯟꯕꯤꯔꯤ꯫ ꯏꯃꯥ, ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ. ꯍꯦꯛ ꯁꯣꯏꯕꯗ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯀꯝꯗꯧꯁꯤꯒꯦ? ꯏꯃꯥꯁꯨ ꯉꯝꯗꯕꯅꯤꯅ ꯑꯩꯁꯨ ꯏꯃꯥꯕꯨ ꯅꯇꯣꯝꯇ ꯊꯅꯝꯂꯒ ꯆꯠꯄꯁꯨ ꯆꯠꯅꯤꯡꯗꯦ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯅꯍꯥꯛ ꯑꯣꯏꯅ ꯆꯠꯂꯨꯔꯣ. ꯃꯈꯣꯏꯗꯤ ꯑꯉꯝꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥ ꯏꯆꯥꯅ ꯂꯦꯞꯄꯒꯤꯅꯦ, ꯏꯇꯤꯛ ꯅꯠꯇꯦ꯫ ꯍꯦꯛ ꯆꯠꯂꯨꯗꯕꯗ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯔꯤꯡꯖꯦꯜ ꯈꯥꯈ꯭ꯔꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯁꯨꯝ ꯑꯔꯥꯜꯗꯤꯅꯦ ꯊꯣꯏꯅ ꯊꯤꯔꯛꯂꯣꯏ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯈꯔ ꯂꯧꯔꯨꯈꯤꯒꯦꯀꯣ. ꯈꯖꯤꯛ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯆꯝꯐꯨꯠ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯃꯥꯗ ꯏꯟꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯈꯥꯕ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯗꯨꯒ ꯄꯨꯂꯞ ꯋꯥꯔꯦꯡ ꯉꯥꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯂꯤꯛꯂꯥꯅ ꯂꯥꯛꯄ ꯎꯕꯗ ꯊꯥꯕꯤꯅ, "ꯑꯉꯝꯕ, ꯂꯤꯛꯂꯥ ꯂꯥꯛꯏ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯥꯕ ꯌꯥꯝ ꯍꯔꯥꯎꯅ ꯂꯤꯛꯂꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯧꯔꯛꯏ꯫ "ꯂꯤꯛꯂꯥ, ꯊꯕꯛ ꯂꯥꯛꯑꯕꯣ? ꯉꯁꯤꯗꯤ ꯏꯅꯦꯕꯣꯛ ꯌꯥꯎꯔꯛꯇꯦ. ꯅꯁꯥ ꯉꯝꯍꯧꯗ꯭ꯔꯕꯣ? ꯑꯩꯗꯤ ꯅꯍꯥꯛ ꯎꯕꯁꯦ ꯏꯁꯥꯁꯦ ꯏꯇꯦꯛ ꯏꯇꯦꯛ ꯈꯜꯂꯤꯗ." ꯂꯤꯛꯂꯥ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ "ꯀꯩꯅꯣ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯊꯋꯥꯏ ꯑꯣꯏꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯕꯣ?" ꯂꯤꯛꯂꯥ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨ ꯃꯍꯥꯛ ꯐꯥꯊꯔꯒ ꯈꯥꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ "ꯑꯉꯝꯕ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯟꯑꯣꯏꯕꯤꯅ ꯑꯉꯝꯕꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯥꯕꯗ ꯌꯥꯝ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯋꯥ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯉꯝꯕꯒꯤ ꯋꯥꯗꯣ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯍꯥꯏꯕꯤꯌꯣ." "ꯍꯩ, ꯅꯪꯁꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯗꯨꯄꯥꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯅꯈꯨꯠ ꯇꯥꯝꯂꯒ ꯅꯅꯥꯏ ꯅꯁꯦꯟꯅ ꯁꯦꯕꯥ ꯂꯥꯡꯂꯒ ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯃꯗꯨꯗꯤ ꯅꯃꯪꯗꯐꯥꯎ ꯈꯜꯂꯨꯅꯨ꯫ ꯄꯤꯗꯣꯟꯕꯤꯅꯤ, ꯏꯕꯨꯡ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯃꯇꯨꯡ ꯀꯥꯎꯕꯤꯅꯨ꯫ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯔꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ." ꯃꯩꯔꯤ ꯃꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯎꯕꯗꯨꯗ, "ꯀꯔꯤꯅꯣ ꯑꯥꯗ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯎꯔꯦ ꯑꯉꯝꯕꯒꯤ ꯀꯥꯡꯕꯨꯅ ꯂꯤꯛꯂꯥꯕꯨ ꯊꯠꯇꯨꯅ ꯊꯝꯂꯤꯕꯗꯣ꯫ ꯃꯩꯔꯤꯅ, "ꯍꯦ, ꯅꯣꯏꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ? ꯗꯨꯛ ꯆꯥꯎꯈꯠꯇꯕ ꯈꯥꯕ, ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯊꯠꯇꯨꯅ ꯊꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯈꯥꯕꯅ, "ꯉꯥꯛꯄꯤꯒꯅꯤꯗꯨ ꯁꯦꯅꯥꯄꯇꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯖꯈꯤꯕ ꯂꯩꯖꯗꯦ꯫ ꯆꯨꯝꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯝꯕꯅꯤ, ꯅꯠꯇ꯭ꯔ ꯃꯌꯥꯝ?" ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯅꯔꯛꯏ꯫ ꯃꯩꯔꯤꯅ, "ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯉꯁꯤ ꯇꯧꯔꯤꯕꯁꯤꯒꯨꯝ ꯃꯇꯨꯡ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯆꯟ ꯅꯆꯦ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯅꯀꯣꯛꯇꯨꯕꯨ ꯀꯔꯝꯕ ꯅꯀꯣꯛꯅꯣ? ꯑꯃꯥꯡꯕ ꯉꯥꯛꯇꯅ ꯇꯥꯔꯒ ꯁꯦꯝꯂꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯁꯛꯇꯥꯁꯤꯡꯁꯦ꯫ ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯅꯕꯨꯡꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯒꯦ, ꯃꯪ ꯊꯥꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯃꯩꯔꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤ, "ꯂꯥꯛꯆꯩꯗ ꯅꯤꯡꯊꯧꯅ ꯆꯥꯟꯕ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯈꯪꯅꯤ, ꯑꯩꯁꯨ ꯈꯥꯕꯅꯤ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯅꯤꯡꯈꯤꯕ ꯁꯤꯃꯗꯤ ꯍꯣꯡꯂꯔꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯂꯤ, ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8, ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8꯫
ꯄꯨꯔꯣꯟ 14ꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯂꯤꯛꯂꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯁꯅꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯝꯗꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯂꯥꯎ ꯆꯠꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯗꯅ ꯇꯥꯟꯅꯈ꯭ꯔꯦ ꯂꯤꯛꯂꯥ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯨꯃꯤꯟ ꯃꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯕ ꯎꯔꯒ ꯂꯦꯝꯕꯤꯅ ꯍꯪꯂꯛꯏ ꯏꯇꯥ ꯀꯩꯗꯧꯔꯤ ꯉꯁꯤꯗꯤ ꯋꯥ ꯂꯥꯟ ꯀꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯇꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯔꯒꯗꯤ ꯈꯪꯖꯒꯦ ꯂꯤꯛꯂꯥ ꯀꯞꯅ ꯂꯦꯝꯕꯤꯗ ꯇꯝꯂꯛꯏ ꯏꯇꯥ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯥꯕꯅ ꯑꯩꯕꯨ ꯊꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯎꯁꯤꯠ ꯑꯣꯏꯗꯅ ꯉꯥꯡꯂꯛꯈ꯭ꯔꯕ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯆꯕ ꯅꯠꯇꯅ ꯏꯕꯨꯡ ꯃꯔꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯈꯥꯕꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯒꯅꯤ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯩ ꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯜꯂꯛꯄ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯌꯥꯝ ꯐꯕ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯂꯤꯛꯂꯥꯕꯨ ꯊꯦꯝꯂꯛꯏ ꯏꯇꯥ ꯀꯞꯂꯅꯨꯁꯦ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯅꯍꯥꯛ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯃꯗꯣ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯐꯔꯦꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯁꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯂꯤꯛꯂꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯅꯈ꯭ꯔꯦ ꯁꯃꯗꯣꯟ ꯁꯂꯥꯏꯔꯦꯜꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯛꯏ ꯌꯦꯡꯕꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅ ꯇꯥꯛꯄꯤꯔꯛꯏ ꯅꯍꯥꯛꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣ ꯏꯅꯥꯎ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯑꯩꯕꯣ ꯀꯨꯏꯗ꯭ꯔꯤ ꯂꯥꯛꯄꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯥꯈꯣꯟ ꯁꯤꯕ ꯍꯧꯔꯤꯁꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯌꯨꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯍꯥꯟ ꯃꯈꯩ ꯀꯅꯥꯗ ꯍꯥꯏꯖꯥꯠꯅꯣ ꯑꯩ ꯂꯩꯇꯕꯗꯣ ꯐꯅꯗꯤ ꯋꯥꯔꯝꯒꯅꯤꯕꯣ ꯁꯂꯥꯏꯔꯦꯜ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯅꯥꯎ ꯂꯩꯇꯕꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯄꯥꯈꯣꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯉꯥꯎꯗ ꯂꯩꯔꯕꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯃꯆꯥ ꯑꯅꯤꯅ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯄꯗ ꯎꯕꯗ ꯁꯂꯥꯏ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯛꯏ ꯅꯈꯣꯏ ꯂꯥꯛꯂꯤꯗꯅ ꯐꯝ ꯐꯤꯗꯥꯁꯤꯗ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯄꯥꯒꯤ ꯁꯅꯥ ꯇꯥꯎ ꯅꯍꯥꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯆꯥꯒꯤ ꯅꯇꯤꯛꯅ ꯊꯧꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯏꯄꯥ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯕꯨ ꯏꯄꯥꯗꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯡꯒꯜꯁꯦ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯏꯆꯥꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯂꯦꯞꯂꯦ ꯅꯄꯥ ꯅꯤꯡꯊꯧ ꯊꯧꯖꯥꯜꯒꯤ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥꯒ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤꯀꯣ ꯁꯂꯥꯏꯔꯦꯜ ꯁꯥꯎꯔꯞꯅ ꯄꯥꯈꯨꯝ ꯄꯤꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯂꯨꯍꯣꯡꯕꯗꯨ ꯉꯝꯖꯔꯣꯏ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯅꯆꯥꯅ ꯋꯥꯈꯜ ꯇꯧꯖꯗꯦ ꯃꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯩꯍꯥꯛ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯞ ꯇꯨꯃꯤꯟꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯂꯥꯏ ꯃꯁꯥꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯈꯥꯕꯒꯤ ꯈꯣꯡꯕꯨ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯕꯤꯅ ꯏꯇꯥꯎꯁꯤꯡ ꯍꯟꯗꯛ ꯑꯉꯝꯕꯅ ꯂꯤꯛꯂꯥ ꯐꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ ꯊꯋꯥꯏ ꯃꯉꯥꯁꯦ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯂꯥꯏꯔꯝꯅ ꯌꯧꯕ ꯁꯣꯏꯔꯣꯏꯁꯦ ꯕꯣꯔꯥꯅ ꯍꯣꯏꯅꯦ ꯃꯗꯨ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯋꯥꯐꯝꯅꯤ ꯅꯨꯄꯤꯗꯤ ꯎꯕ ꯌꯥꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯄꯪꯑꯣꯏꯗ ꯑꯣꯏꯁꯤꯜꯂꯤ ꯃꯇꯨꯅꯦꯅ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯌꯥ ꯅꯣꯡꯈꯥꯛ ꯈꯥꯛꯄꯤ ꯉꯥꯛꯇ ꯀꯨꯆꯨꯅ ꯅꯨꯡꯗꯦꯡꯀꯣꯠ ꯃꯥꯟꯕ ꯉꯥꯛꯇ ꯑꯗꯨꯗꯗꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯄꯣꯝꯁꯥꯟꯅꯕꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯥꯟꯕꯤꯗꯨꯗ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯩ ꯁꯛꯇꯥꯃꯛꯅ ꯏꯁꯤꯡ ꯐꯠꯇꯕꯗ ꯂꯩꯕ ꯉꯥꯃꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯝꯐꯨꯠꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯉꯝꯕꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯊꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯌꯣꯡꯆꯥꯛꯇ ꯐꯅꯦꯛꯄꯨ ꯁꯦꯠꯂꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯃꯤꯅꯦꯕ ꯑꯣꯟꯊꯣꯛꯅ ꯆꯣꯛꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯤꯠꯇ ꯉꯥꯃꯣꯛ ꯑꯣꯏꯅ ꯎꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯝꯐꯥꯎ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯕꯣꯔꯥꯅ ꯑꯩꯈꯣꯏꯗꯤ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ
ꯑꯩꯈꯣꯏꯗꯤ ꯆꯟꯗꯋꯥ ꯉꯟꯇꯥꯅ ꯎꯗꯣꯏꯅꯤ ꯉꯟꯇꯥꯅ ꯂꯩꯔꯝꯂꯦꯟꯗ ꯆꯦꯕꯥꯎ ꯄꯥꯏꯔꯒ ꯆꯠꯇꯣꯏꯅꯤꯅꯦ ꯐꯔꯦ ꯊꯣꯛꯑꯕ ꯑꯃ ꯂꯩꯖꯔꯝꯁꯅꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯦꯝꯕꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯂꯦꯝꯕꯤ ꯈꯥꯕꯒꯤ ꯈꯣꯡꯕꯨꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯏ 이분 거이 아무튼 가이비코바 나트는 와 함께 하이자오기 타비나 이슬렘비 까리 하이게 하리노 안감바 카바디 우디 나시 락트라바 아도 이붕싱 하잉 나상감다 탱나시 암따 안감바다 땀비유코 소이비야데 아두디 나산 짤루키기 아시 하이람라가 바콩가 삐바 낭주잉이 아둠 짤크리 타비나 아시나 까롱 까놈 강나라면 또이시나 밥민가 따브다 나트레 떠우리세 ꯑꯩꯗꯨꯝ ꯉꯥꯎꯔꯒ ꯆꯠꯈꯤꯕꯗꯤ ꯁꯣꯏꯔꯣꯏ ꯆꯝꯐꯨꯠꯅ ꯑꯁꯤꯅꯤ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯃꯨꯔꯒ ꯂꯝꯗꯜꯂꯦꯗꯣ ꯃꯁꯤꯅ ꯇꯔꯨꯛ ꯁꯨꯕꯤ ꯑꯣꯏꯔꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯋꯥ ꯋꯥ ꯅꯣꯛꯂꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥꯕꯨ ꯀꯧꯔꯛꯏ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯏꯃꯥꯕꯣꯛ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯎ ꯁꯣꯝꯗ ꯑꯃꯨꯛꯇ ꯏꯃꯥꯕꯣꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯉꯟꯗꯕ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯂꯤꯕꯁꯦ ꯈꯔ ꯊꯨꯅꯕ ꯏꯆꯥꯁꯨ ꯈꯔ ꯑꯃꯨꯛꯇ ꯌꯥꯎꯁꯤꯜꯂꯣ ꯅꯃꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯂꯤꯛꯂꯥ ꯆꯥꯛꯁꯦ ꯏꯅꯤꯡꯊꯧ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯂꯧꯁꯦ ꯂꯤꯛꯂꯥ ꯆꯥꯛꯂꯧꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯆꯥꯛꯁꯤꯡꯗꯨ ꯈꯣꯝꯕꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯩꯈꯝ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯂꯤꯛꯂꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯋꯥ ꯍꯧꯗꯣꯔꯛꯏ 이마, 이마도 와 무덤기 떠오르가 어둠uk 덤키지. 까라무 와펌노 이마다 마약 생 나이로. 이마, 아이나 한dag 마락 타북 잡아 쿠딩 카바이바 미fat다도. 아두나 가이르가 어둠 내려미. 아두나 마학 나이고 마하기 누비 오이가다바니 야다바시 야로이. 남두나 파가니 하이드나 기할리바세. 하우자 얌라바니. 아얌 기자리 이마. 레이캄, 마사디 잉앙앙나 옌라가 하이리. 이베마 ꯅꯪꯗꯤ ꯋꯥꯐꯝꯗꯨ ꯀꯔꯤꯒꯤ ꯏꯃꯥꯗ ꯇꯝꯗ꯭ꯔꯤꯕꯅꯣ ꯍꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯍꯧꯗꯣꯡ ꯃꯩ ꯄꯥꯟꯕ ꯅꯨꯄꯥꯗꯣ ꯍꯦ ꯏꯁꯥꯒꯤ ꯃꯇꯨꯅ ꯍꯦꯛ ꯆꯥꯎꯔꯛꯄꯗ ꯃꯍꯥꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯏꯃꯥꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕꯗꯤꯅꯦ ꯊꯕꯛꯇꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤꯗ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯀꯥꯎꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ नाइटोम ताब सन कईना साई हैबसी काउब यादे मतम पुम्नमक्ता नाइटोम तादनब होनगदबनिको नुपी अखोइगी पुंसीसी याम लुबनी खोंफम हेक सोखिबदा मियावगी नोंगनफम चनफम तादुनने लेगदोरिबनी मसीदा नुपी अखोइना नुपी सिंग हुंदुना मु ngangnaribani फरे मतम से थेंख्री चाक चारसी असुमना अहिंगी मतम लोइखिदुना अंगनबा अयु ओइरेदो लेम्बी अनगनबा अयुक असिदा महाक थबक लाक्ली मसिंदना मुरुम मुरुम सोली इपुंग खाबदो लेरमलबदि फनी थबकसे खरा तुना पांगथोकपा यानबा असुमना खंदुना चटलिङै खाबना कौरई लेम्बी उंतुङै खु वाम थाइकी लेम्बी चलिबदु चपलेपलगा महाक याम हराउना इबुंगा ngamba aisu ibunga wamta tanazage lerambani उन्थोकना तानजाना थेंगैदको नुगाइजरेदा लेम्बी नाहक नतना अैगी तिंग पांगबा ngamba मीबदा लेरoi वफमसे कइथोकपा कानदे हेक्ता हाइरगे नबुंगना निक्लादो याम पामसे नुसिजख्रेब अदो करी क्रम पामै तौरगा अैगी ओइबा यागदगे हाबदो अमुक्ता खनसी अदो इसनैबु उनसे हाबगी मरमदुसु नबुंगदा हाइरो लेम्बी याम हराउना नोक्लगा उन्थोकना नुगाइजख्रेदा अैना खलंबदुगा चप चानरे इबुंगना दुक नुसिजरगा नचना इबुंगी मतेंग पांगदे हाइब्रो इबुंगी नुपी ओयो फंगजबदी मराबक थंबा सातपनी कइनो नुगाइना मखुतामलगा चाजौ हाइबनी ओ करिसु खलुरनो नसन अैनाने लोइना फनम सिलकलगे अहानबदा महाक कोनुंगदगी तांथोखलसे अदुदगी मतुंग तारकपदिने इबुंगना फनम सिनबिरो फरे अथुबदै थबकसे माइ पाकनब होनरगे अैना इबुंगबु नसे हारिबदो वफम सिगिनी अदुदी नसनसु थेंख्रे चलेको इबुंगा ngamba असी हारगा याम हराउना चटख्रे खाबा लेम्बी की वासीदा यामोंदा नुगाइन लेहौई लेम्बी महांगना लिक्लादा थबक तौबा खुदी कुपसिन सेना बहुरकले असेंग तांजा गाइदु लेख्रे असुमना नोंमुनिनी हौख्रे ngasiदी लिक्ला ममा मसा पुन्ना सना कोनुंग लाक्ली कोनुंग यौरदुना
ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯅꯈ꯭ꯔꯦ꯫ ꯈꯣꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯍꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯑꯔꯨꯕ ꯊꯧꯒꯥꯏ ꯑꯃꯒꯤ ꯈꯣꯡꯁꯥꯟ 2 ꯇꯥꯛꯄꯤꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯍꯧ ꯇꯧꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯁꯨꯅꯕ ꯂꯥꯡꯂꯤ꯫ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥ, ꯂꯦꯝꯕꯤ ꯅꯣꯏ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯎꯍꯩ꯫ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯑꯣ, ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯇꯞꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯈꯣꯝꯕꯤꯅ ꯂꯤꯛꯂꯥ, ꯅꯍꯥꯟꯒꯤꯗꯨꯝꯅ ꯆꯥꯛꯂꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯁꯤꯜꯂꯨ꯫ ꯏꯁꯥꯅ ꯈꯔ ꯏꯁꯨ ꯇꯥꯏꯌꯦ ꯊꯕꯛ ꯇꯧꯕꯗ, ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ, ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯡ ꯊꯤꯈ꯭ꯔꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯎꯔꯤꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯂꯨꯁꯤꯡ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯝꯂꯤ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕꯤ ꯀꯧꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯩ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯨꯁꯨ ꯃꯍꯩ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕꯅ ꯑꯃꯠꯇ ꯃꯥꯏ ꯂꯩꯊꯣꯛꯅꯕ ꯐꯪꯗꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯦꯝꯕꯤ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒꯤ ꯆꯥꯛꯂꯨꯛ ꯑꯁꯤꯗ ꯁꯥꯡꯂꯕ ꯃꯁꯝ ꯑꯃ ꯂꯣꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯎꯍꯧꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯆꯥꯛꯃꯥꯡ ꯑꯗꯨꯗ ꯄꯨꯂꯞ ꯃꯥꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯂꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯥꯡꯂꯕ ꯁꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯛꯂꯛꯏ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨ ꯏꯈꯪ ꯈꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯉꯁꯤ ꯑꯩꯒꯤ ꯆꯥꯛꯁꯤ ꯀꯅꯥ ꯁꯦꯝꯕꯒꯦ? ꯌꯥꯝ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯈꯣꯝꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯆꯥꯛ ꯑꯗꯨ ꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯤꯕꯒꯦ ꯅꯅꯥꯏꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ꯫ ꯁꯂꯥꯏꯔꯦꯜ ꯑꯁꯥꯡꯕ ꯁꯝ ꯑꯗꯨ ꯎꯠꯂꯒ ꯁꯤ ꯀꯔꯤꯅꯣ? ꯑꯁꯨꯛ ꯆꯦꯛꯁꯤꯟꯗꯕ ꯃꯤꯕꯨ ꯀꯔꯤꯒꯤ ꯊꯕꯛ ꯍꯥꯞꯂꯤꯕꯅꯣ? ꯍꯧꯖꯤꯛꯃꯛ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯧꯔꯣ ꯆꯠꯂꯣ꯫ ꯈꯣꯝꯕꯤ ꯂꯤꯛꯂꯥꯕꯨ ꯀꯧꯔꯨꯗꯨꯅ ꯑꯅꯤꯃꯛ ꯁꯂꯥꯏꯔꯦꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯩ꯫ ꯂꯤꯛꯂꯥ ꯀꯤꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯤ, ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯨꯅ ꯁꯤꯟꯊꯔꯤ, ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯤ꯫ ꯍꯦ, ꯂꯤꯛꯂꯥ ꯍꯥꯏꯁꯤ ꯅꯪꯂꯥ? ꯃꯥꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯁꯂꯥꯏꯔꯦꯜ ꯃꯃꯤꯠ ꯑꯅꯤꯅ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯐꯝꯁꯤ ꯅꯍꯥꯛꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯁꯛ ꯑꯗꯣ ꯎꯠꯂꯛꯀꯅꯨ꯫ ꯅꯍꯥꯛ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯤ ꯉꯥꯛꯄꯤꯔꯕꯅꯤ, ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯗꯕꯅꯤ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡꯗ ꯅꯪ ꯀꯨꯏꯅ ꯂꯦꯞꯀꯅꯨ꯫ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯥꯎ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯔꯤ ꯃꯇꯥꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯕꯛ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯂꯩꯈꯝ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯨꯟꯁꯤꯟꯗꯨꯅ ꯀꯞꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯀꯞꯆꯕ ꯅꯠꯇꯅ ꯂꯦꯝꯕꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯄꯟꯊꯦꯡꯂꯦ꯫ ꯑꯁ ꯀꯝꯗꯧꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯂꯦꯝꯕꯤ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯖꯔꯤꯗ ꯑꯣꯟꯊꯣꯛꯅ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯔꯨ ꯂꯨꯖꯕ ꯋꯥꯏ ꯁꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯒꯤ ꯈꯣꯡꯗ ꯌꯨꯔꯝꯕ ꯇꯨꯝ ꯑꯃ ꯁꯠꯇꯣꯛꯈꯤꯕꯁꯤꯗꯤ ꯄꯨꯡꯌꯥꯡ ꯌꯥꯡꯉꯤꯗ ꯏꯁꯥꯁꯦ꯫ ꯈꯣꯝꯕꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ꯫ ꯃꯤ ꯑꯃꯠꯇꯗ ꯀꯥꯏꯖꯗꯕ ꯂꯥꯟꯖꯗꯕ ꯃꯃꯥ ꯃꯆꯥꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯀꯥꯍꯠꯇꯨꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ꯫ ꯑꯁꯦꯡꯕ ꯆꯨꯝꯕ ꯆꯞ ꯆꯥꯅ ꯊꯤꯗꯣꯛꯀꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯅ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯁꯛꯐꯝꯗ ꯂꯩꯕꯁꯤꯗ ꯈꯣꯝꯕꯤ ꯂꯦꯝꯕꯤꯗ ꯌꯥꯝ ꯆꯤꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯁꯤ ꯂꯦꯡꯗ꯫ ꯉꯁꯤꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ꯫ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯈꯝꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯂꯤ꯫ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯏꯃꯥꯁꯨꯅꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯏꯃꯥꯒ ꯌꯥꯅꯗꯕꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯐꯔꯦ, ꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯂꯤꯛꯂꯥꯒꯤ ꯄꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ, ꯂꯦꯞꯄ ꯂꯩꯇꯅ ꯍꯤꯛ ꯍꯤꯛ ꯆꯤꯟꯗꯅ ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯥꯒꯤꯗ ꯈꯟꯕ, ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯎꯕ ꯍꯩꯇꯦ꯫ ꯃꯁꯤꯅ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯣ꯫ ꯍꯦꯕꯤ ꯐꯠꯇ, ꯅꯪꯁꯨ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝ ꯅꯪꯁꯨ ꯐꯪꯕ ꯑꯣꯏꯌꯨ꯫ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ
ꯀꯥꯏꯖꯅꯕꯤ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯂꯥꯏꯕꯛ ꯃꯁꯦꯟꯕꯤꯔꯤꯕ ꯃꯍꯥꯛꯅ ꯈꯪꯁꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯂꯩꯈꯝꯅ. ꯃꯗꯨꯃꯛ ꯂꯦꯞꯅꯕ ꯐꯪꯕ ꯑꯣꯏꯁꯅꯨ. ꯈꯥꯕ ꯂꯤꯛꯂꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯈꯥꯕ ꯂꯦꯝꯕꯤꯗ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ. ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯖꯩ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡꯖꯥ ꯌꯥꯟꯕ ꯆꯠꯂꯤ. ꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯆꯔꯥ ꯑꯅꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯐꯪꯗ꯭ꯔꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯂꯩꯈꯝ ꯃꯁꯥ ꯑꯗꯨ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯈꯤꯕꯅ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ, ꯃꯆꯥꯁꯤꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯀꯣꯛ ꯊꯛꯇ ꯕ꯭ꯔꯖ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯗ ꯆꯠꯂꯨꯔꯒꯦ. ꯏꯃꯥ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯂꯣ. ꯑꯩ ꯏꯇꯥ ꯂꯩꯁꯤ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯒꯦꯀꯣ ꯏꯃꯥ. ꯐꯔꯦ ꯐꯔꯦ, ꯑꯗꯣꯝꯗ ꯇꯧꯔꯣ. ꯅꯇꯣꯝꯇꯗꯤ ꯆꯠꯀꯅꯨꯀꯣ. ꯂꯤꯛꯂꯥꯗꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯇꯥ ꯂꯩꯁꯤ ꯍꯧꯕ ꯂꯥꯛꯂꯤ. ꯏꯇꯥ ꯂꯩꯁꯤ, ꯏꯇꯥ ꯂꯩꯁꯤ, ꯏꯇꯥ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟ ꯑꯁꯤꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯏꯇꯥ. ꯂꯩꯁꯤ ꯃꯇꯥ ꯂꯤꯛꯂꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯅ, ꯍꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ. ꯂꯥꯛꯑꯕꯣ ꯏꯇꯥ? ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯏꯇꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ. ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯉꯕ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯒꯝꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡ ꯌꯧꯔꯗꯨꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯤ. ꯁꯣꯝꯗꯅ ꯃꯄꯥꯏꯕꯨꯡꯉꯣ ꯁꯂꯥꯏꯅ ꯂꯨꯍꯣꯡꯅꯕꯒꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯅ ꯁꯂꯥꯏꯔꯦꯜ ꯇꯧꯐꯝ ꯈꯪꯗꯅ ꯃꯇꯥꯎ ꯃꯩꯔꯤꯒ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯔꯁꯤ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯣꯝꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯤꯡꯂꯣꯝꯗ ꯂꯥꯛꯏ. ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯤꯡꯒꯤ ꯊꯦꯜ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯀꯥꯔꯛꯇꯨꯅ ꯄꯥꯃꯦꯜ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯤ. ꯁꯂꯥꯏꯔꯦꯟꯅ, ꯏꯇꯥꯎ, ꯑꯩ ꯍꯧꯖꯤꯛ ꯀꯣꯛ ꯌꯥꯝ ꯆꯥꯔꯦ. ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ. ꯃꯁꯤ ꯈꯪꯗ꯭ꯔꯤ. ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯆꯥꯅꯤꯡ ꯇꯥꯒꯣꯁꯦ. ꯑꯁꯥꯎꯕꯅ ꯑꯐꯕ ꯐꯜ ꯄꯨꯔꯛꯄ ꯉꯝꯂꯣꯏ. ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ. ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ. ꯑꯁꯤꯃꯛꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯕꯛ ꯊꯧꯔꯝꯁꯦ ꯄꯥꯏꯈꯠꯂꯛꯂꯤꯕꯅꯤ. ꯀꯔꯝꯕ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯂꯩꯔꯝꯒꯗꯒꯦ? ꯅꯪꯁꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨ. ꯏꯇꯥꯎ, ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯀꯛꯁꯤꯟꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ. ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ, ꯅꯣꯡꯃꯇꯁꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯗꯕ ꯅꯨꯄꯤꯗꯨꯒ ꯀꯔꯝꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ? ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯤ. ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯆꯪꯗꯨ ꯅꯤꯡꯉꯣꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ. ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯦꯡ, ꯑꯩꯒꯤ ꯏꯅꯥꯎ ꯁꯃꯗꯨꯅ ꯁꯤꯜꯂꯁꯅꯨ. ꯃꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ. ꯑꯩꯗꯤ ꯃꯗꯣ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦ. ꯃꯗꯣ ꯑꯣꯏꯔꯣꯏꯗꯧ ꯋꯥꯅꯤꯀꯣ. ꯁꯂꯥꯏꯔꯦꯜ ꯃꯩꯔꯤꯒꯤ ꯋꯥꯁꯤꯗ ꯁꯥꯎꯔꯞ ꯇꯧꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯋꯥ ꯃꯈꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯁꯂꯥꯏꯔꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯂꯤꯛꯂꯥ ꯍꯣꯏꯅ ꯂꯩꯔꯤꯕꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ. ꯅꯥꯄꯤ ꯁꯤꯡꯅꯥꯅ ꯈꯟꯈꯤꯕꯒꯤ ꯎꯅꯗꯕꯅꯤ. ꯂꯩꯁꯤꯅ, ꯏꯇꯥ ꯅꯇꯥ ꯍꯥꯏꯗꯤ ꯎꯠꯊꯣꯛꯅ ꯋꯥꯔꯦꯗ. ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯤꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯍꯣꯏ ꯏꯇꯥ, ꯄꯣꯊꯥꯈꯤꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯣꯊꯥꯔꯤ. ꯂꯩꯁꯤꯅ, ꯍꯩꯃꯥ, ꯁꯤꯗꯤ ꯆꯤꯡꯒꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡ ꯏꯪꯉꯦꯂꯩꯅꯤꯅꯦ. ꯀꯥꯟꯅꯗꯦ ꯁꯤꯗꯤ. ꯏꯁꯩꯗꯨꯝ ꯁꯛꯇꯣꯛꯀꯦ. ꯂꯩꯔꯥꯡ ꯃꯥꯕꯨ ꯎꯕꯁꯤꯗꯤ ꯀꯌꯥꯗ ꯃꯀꯥ ꯂꯥꯝꯂꯤꯕꯅꯣ. ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯏ. ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯪꯉꯦꯂꯩ ꯆꯤꯟꯅꯗꯅ ꯀꯦꯟꯈꯤꯕ ꯍꯣ ꯀꯜꯂꯛꯏ ꯍꯣ ꯀꯜꯂꯛꯏ ꯀꯜꯂꯛꯏꯗꯦ. ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯕꯅ ꯍꯨꯝꯕꯒꯤ ꯍꯣ ꯀꯦꯟꯕꯅꯤ ꯍꯣ ꯀꯦꯟꯕꯅꯤ ꯀꯦꯟꯕꯅꯤꯗꯦ. ꯑꯁ ꯀꯝꯗꯧꯏ? ꯂꯤꯛꯂꯥ ꯃꯇꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ. ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯤꯕꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ. ꯃꯩꯔꯤꯅ, ꯐꯖꯩꯍꯦ ꯏꯁꯩꯁꯤꯗꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜꯒ ꯄꯨꯛꯅꯧ ꯍꯦꯛ ꯅꯧꯏꯗ.
ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯗꯩꯗꯤ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯍꯦꯛꯄ ꯂꯥꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯇꯨꯅ ꯁꯤꯡꯀꯣꯛꯊꯣꯡ ꯐꯥꯔꯗꯨꯅ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥꯅꯤ ꯃꯁꯛꯇꯤ ꯐꯖꯅ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯎꯔꯤ ꯃꯩꯔꯤꯅ ꯃꯥꯁꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯁꯤꯕꯨ ꯏꯆꯟ ꯂꯤꯛꯂꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯂꯤꯛꯂꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯍꯣ ꯀꯣꯅꯨꯡꯗ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯆꯨꯝ ꯁꯦꯝꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯪꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯂꯤꯛꯂꯥ ꯀꯧꯕꯅꯤ ꯁꯂꯥꯏꯔꯦꯟ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤ ꯁꯂꯥꯏꯔꯦꯟ ꯃꯍꯥꯛꯅ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯀꯣꯛꯇꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯀꯣꯛꯊꯣꯡꯄꯨ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯑꯋꯥ ꯃꯁꯛ ꯈꯪꯂꯛꯇꯕ ꯁꯂꯥꯏꯔꯦꯟ ꯅꯨꯖꯥꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯤ ꯅꯨꯖꯥ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯨ ꯃꯥꯒꯤ ꯊꯧꯏꯟꯁꯤꯟꯅ ꯃꯩꯔꯤꯅ ꯂꯤꯛꯂꯥ ꯏꯆꯟꯕꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ ꯂꯤꯛꯂꯥ ꯃꯥꯕꯨ ꯈꯪꯍꯧꯗꯅ ꯀꯧꯔꯛꯄꯁꯤꯗ ꯏꯉꯉꯛꯅ ꯑꯉꯝꯕ ꯍꯣꯏ ꯅꯆꯟ ꯑꯩꯈꯣꯏ ꯁꯤꯡ ꯆꯟꯕ ꯂꯥꯛꯆꯔꯝꯕꯅꯤ ꯑꯗꯨꯗꯤ ꯅꯆꯟ ꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯕ꯭ꯔꯕ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠꯀ ꯀꯨꯞꯄ ꯀꯥꯎ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯂꯦꯡꯗ ꯃꯇꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯃꯩꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯣ ꯌꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯣꯁꯤ ꯃꯩꯇ꯭ꯔꯕꯥꯛꯁꯤꯗ ꯏꯇꯥꯎꯒꯤ ꯇꯥꯂꯣꯏ ꯁꯥꯐꯣꯡꯂꯛꯄ ꯃꯥꯜꯂꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯎꯔꯨꯕ ꯑꯩꯅ ꯏꯀꯥꯏꯕꯗ ꯃꯇꯥꯔꯦ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯃꯤꯡꯗꯣ ꯂꯤꯛꯂꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯁꯤꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯂ ꯃꯥꯜꯂꯤ ꯅꯣꯡꯗꯝ ꯃꯃꯥꯅ ꯃꯥꯕꯨ ꯎꯔꯨꯕꯁꯤꯗ ꯑꯩ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯑꯣꯜꯂꯤꯗ ꯅꯨꯄꯥꯁꯦ ꯅꯨꯃꯤꯠꯂꯩꯒ ꯆꯞ ꯃꯥꯟꯅꯔꯗꯅ ꯁꯛꯇꯥꯁꯤꯒ ꯑꯍꯣꯟ ꯆꯥꯕꯁꯤꯗꯤ ꯃꯇꯥꯎꯒꯤ ꯋꯥ ꯑꯁꯤꯗ ꯁꯂꯥꯏꯔꯦꯟ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯥꯕꯅ ꯂꯤꯛꯂꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯑꯣꯏꯁꯤꯒꯤ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡꯁꯤꯟꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯇꯥꯎ ꯑꯩꯒꯤ ꯈꯣꯡꯕꯨꯁꯤꯡ ꯍꯟꯗꯛꯇꯤ ꯂꯤꯛꯂꯥꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯍꯥꯏꯒꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯝꯗꯨꯅ ꯐꯥꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔ ꯋꯥꯁꯛꯅꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯁꯣꯔꯥꯔꯦꯟꯁꯦ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯆꯝꯐꯨꯠꯅ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯋꯥꯐꯝꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯉꯥꯔꯣꯏ ꯁꯕꯥꯟꯗ ꯂꯝ ꯌꯧꯕꯤꯅꯤ ꯀꯨꯆꯨꯅ ꯁꯅꯥ ꯑꯍꯤꯡꯕ ꯀꯨꯆꯨ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯃꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯐꯖꯕꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯗꯤ ꯂꯥꯏ ꯈꯨꯗꯤꯡ ꯑꯆꯧꯕ ꯆꯥꯔꯕꯁꯨ ꯑꯣꯛꯀꯗꯕ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅ ꯆꯥꯕꯅꯤꯅ ꯊꯕꯤ ꯃꯨꯔꯨꯝ ꯇꯞꯅ ꯁꯣꯜꯂꯤ ꯁꯛꯇ ꯑꯁꯤꯒ ꯅꯨꯄꯤ ꯐꯖꯕꯒ ꯄꯥꯝꯁꯥꯗꯅ ꯍꯨꯏ ꯆꯥꯅꯤꯅ ꯍꯔꯥꯎꯔꯒ ꯍꯨꯏꯒꯪ ꯇꯠꯇꯅ ꯇꯣꯛꯄꯗꯨ ꯄꯣꯠꯅꯤꯗ ꯃꯁꯤꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕꯁꯦ ꯑꯃꯨꯛ ꯀꯊꯤ ꯏꯆꯥꯎ ꯃꯥꯟꯕꯁꯦ ꯁꯂꯥꯏꯅ ꯇꯥꯎꯁꯤꯁꯨ ꯅꯪꯁꯨ ꯅꯆꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯃꯅꯥꯎ ꯑꯁꯤꯗ ꯑꯣꯏꯅ ꯃꯔꯥ ꯂꯧꯕꯤꯍꯧꯔꯣ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯀꯣꯅꯨꯅ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯇꯧꯒꯗꯕꯅꯣ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯌꯦꯡꯂꯁꯤ ꯈꯟꯖꯔꯤꯕ ꯏꯅꯤꯡꯊꯧ ꯁꯂꯥꯏꯅ ꯃꯇꯝ ꯈꯔ ꯉꯥꯏꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯃꯒ ꯇꯥꯌꯣꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯠꯇꯕ ꯑꯇꯣꯟꯕ ꯖꯥꯠ ꯑꯣꯏꯅ ꯄꯨꯔꯛꯀꯗ꯭ꯔꯥ ꯁꯤꯒꯤ ꯑꯩ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯏꯆꯥꯅꯤ ꯃꯥꯅ ꯅꯤꯡꯈꯤꯕꯗ ꯐꯪꯗꯅ ꯇꯣꯛꯇꯕ ꯏꯆꯥꯅꯤꯗꯣ ꯐꯔꯦ ꯅꯍꯥꯛꯅꯁꯨ ꯊꯦꯝꯅꯧꯗꯨꯅ ꯍꯦꯛ ꯍꯣꯠꯅꯧꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥ ꯂꯩꯁꯤ ꯆꯤꯡ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯌꯧꯔꯛꯂꯤ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯌꯥꯏꯄꯜ ꯂꯣꯛꯂꯩ ꯄꯨꯂꯩ ꯀꯟꯅ ꯊꯤꯔꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯊꯤꯔꯤꯉꯩ ꯈꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯂꯤꯛꯂꯥ ꯌꯥꯏꯄꯜ ꯍꯦꯛꯏꯔꯣ ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ ꯅꯍꯥꯛ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯊꯤꯕꯗꯣ ꯌꯥꯎꯕꯤꯔꯛꯀꯦ ꯏꯕꯨꯡ ꯈꯥꯕ ꯑꯩꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯀꯩꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯀꯌꯥꯔꯛ ꯄꯥꯎꯈꯨꯝ ꯄꯤꯖꯈ꯭ꯔꯦ ꯑꯃꯨꯛ ꯀꯌꯥꯔꯛ ꯍꯥꯏꯀꯣ ꯍꯥꯏꯕꯅꯣ ꯃꯤꯅ ꯎꯔꯒ ꯐꯖꯔꯦ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯍꯩ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤꯅꯤꯀꯣ ꯃꯁꯤꯗ
ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯅꯝꯗꯨꯅ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯈꯤꯕꯗ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯖꯕ ꯉꯝꯒꯗꯒꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯍꯔꯥꯎꯅ ꯌꯥꯍꯧꯕꯅ ꯐꯅꯤ ꯈꯜꯂꯨ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯂꯩꯁꯤꯅ ꯑꯉꯝꯕ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯃꯁꯥꯟ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯒꯤ ꯋꯥꯈꯜ ꯈꯔꯁꯨ ꯆꯦꯟꯕꯤꯌꯨ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯑꯉꯝꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕꯁꯨ ꯐꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯃꯐꯝꯁꯤꯗ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯊꯕꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯣ ꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯁꯤꯕꯨ ꯎꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯤꯛꯂꯥ ꯆꯦꯟꯁꯤ ꯆꯦꯟꯉꯝꯗ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯃꯇꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯂꯤꯛꯂꯥ ꯀꯞꯅ ꯀꯞꯅ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯁꯥ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯗꯤ ꯃꯇꯨ ꯄꯥꯟꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯃꯤꯅꯤ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯈꯥꯕꯅ ꯍꯣꯏ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯐꯖꯅ ꯍꯥꯏꯕꯗ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯈꯣꯛꯇꯒꯤ ꯄꯠꯊꯠꯂꯒ ꯅꯥꯞꯄꯁꯤꯗ ꯆꯤꯟꯖꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯪ ꯑꯩꯁꯦ ꯁꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯁꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯣ ꯆꯠꯄ ꯇꯥꯔꯦꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯒꯨꯝꯕꯤꯗꯤ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯒꯅꯤ ꯅꯪꯅ ꯀꯔꯣꯝꯗ ꯆꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯣ ꯐꯖꯕꯤ ꯅꯪꯗꯤ ꯈꯥꯕ ꯑꯩꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯤꯛꯂꯥꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯏ ꯑꯩꯕꯨ ꯊꯥꯗꯣꯛ ꯃꯤꯐꯠꯇ ꯑꯩꯕꯨ ꯊꯥꯗꯣꯛ ꯁꯥ ꯑꯩꯕꯨ ꯊꯥꯗꯣꯛ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤ ꯈꯥꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯤꯡꯕ ꯂꯦꯞꯇꯦ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯁꯂꯥꯏꯔꯦꯠ ꯃꯩꯔꯤ ꯃꯈꯣꯏꯅꯤꯁꯨ ꯇꯥꯏ ꯃꯈꯣꯏꯁꯨ ꯆꯤꯡꯌꯥꯁꯤ ꯐꯥꯎꯗꯨꯅ ꯂꯣꯏꯄꯣꯠ ꯈꯣꯝꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯃꯩꯔꯤꯅ ꯏꯇꯥꯎ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯆꯤꯡꯊꯛꯇꯅꯤ ꯃꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯅꯤ ꯀꯝꯗꯧꯁꯤꯒꯦ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯁꯂꯥꯏꯔꯦꯜꯅ ꯃꯗꯨꯅ ꯐꯔꯅꯤ ꯍꯩ ꯂꯥꯟꯃꯤꯆꯥ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯤꯕ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯍꯩꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯁꯨ ꯆꯤꯡꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯁꯤꯁꯨ ꯎ ꯑꯃꯗ ꯄꯨꯟꯗꯨ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯕꯨ ꯊꯥꯗꯣꯛꯂꯤ ꯏꯆꯟ ꯇꯥꯕ꯭ꯔꯣ ꯏꯆꯟ ꯅꯕꯨꯡꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯅꯃꯤꯠꯇꯨꯝꯗ ꯄꯥꯡꯊꯣꯛ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯧꯔꯤ ꯂꯩꯁꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯞꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯤ ꯏꯕꯨꯡꯁꯤ ꯃꯤꯐꯠꯇ ꯈꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯏꯇꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯁꯣꯏꯗꯅ ꯆꯩꯔꯛꯄꯤꯔꯗꯧꯅꯤ ꯏꯕꯨꯡꯈꯣꯏ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯈꯥꯕꯅ ꯂꯥꯎ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯕꯒꯤ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯕꯨ ꯁꯔꯥꯛ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯄ ꯇꯥꯟꯖꯥꯅꯤ ꯈꯥꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯂꯤꯛꯂꯥ ꯇꯨꯡ ꯑꯁꯨꯝ ꯍꯟꯗꯨꯅ ꯆꯠꯂꯤ ꯁꯂꯥꯏꯔꯦꯜꯅ ꯈꯥꯕꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤ ꯃꯍꯥꯛ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝ ꯉꯥꯡꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯈꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯦ ꯃꯩꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝ ꯐꯨꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯁꯠꯂꯒ ꯊꯦꯡꯒꯦ ꯇꯧꯔꯛꯄꯗ ꯃꯩꯔꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯈ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯆꯩꯔꯥꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯁꯠꯅꯨ ꯃꯊ꯭ꯋꯥꯏꯗꯤ ꯉꯥꯛꯄꯤꯔꯁꯤ ꯁꯂꯥꯏꯔꯦꯟ ꯃꯈꯦꯠ ꯑꯗꯨ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯠ ꯑꯁꯤꯒꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ इखुद असिना हंजिन हंजिन थांग असिना थिंदुन हालबसो अईगी अपेन हाबदे पोक्लोय हे सा नंगुम कईसु लेतबा सादुम नंगनसु लेमुहुगी थौरंगसु साई खाबा फुबा हेमनखिबना ग्यान मांगदुना लेमाइदा तादु लेरी महाका लोइनरकपसिंग अदुसु लानमिसिंग अदुना फादुना फुरम मतुंग वहांग पाहुंग तौबदा हौजिक्ति पुमनमक खंगले मखोयबु फादुना कोनुंग तमना पुख्रे लिकला मसादो पाखतखिबना थक थक निंगना खांगली मिलु पिरांग मासु लेपा लेतुना सिंथारी मैरीना इजन कीगनो हौजिक्ति कैसु तौरोय मसादो ओंते जानिंग ताकुसे लिकला कपना पाखुम पिरई इबो
ꯉꯁꯤ ꯏꯕꯨꯡꯈꯣꯏ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤ ꯐꯠꯇꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯂꯒꯗꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯏꯕꯨꯡꯁꯤꯡꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯤꯕꯤꯔꯤ. ꯅꯆꯦꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ. ꯁꯂꯥꯏꯔꯦꯜ ꯂꯤꯛꯂꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯑꯋꯥꯕꯗꯨ ꯈꯥꯡꯂꯤ. ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯤ ꯃꯗꯨꯝ ꯇꯨꯝꯃꯤ. ꯀꯅꯥ ꯂꯩ? ꯃꯁꯤ ꯍꯨꯏꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯈꯣ, ꯑꯗꯨꯒ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯣ. ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯁꯤ. ꯃꯈꯣꯏꯅꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯤꯜꯂꯝꯕꯁꯤ. ꯊꯥꯖꯗꯕ ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯩꯔꯤꯅ, ꯍꯣꯏ ꯂꯤꯛꯂꯥ, ꯋꯥꯡꯊꯥꯔꯣ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯦ. ꯑꯁꯨꯝ ꯇꯧꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯇꯥꯎ ꯑꯅꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ. ꯂꯩꯁꯤꯕꯨ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯂꯒ ꯃꯈꯣꯏ ꯂꯤꯛꯂꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯍꯨꯝꯗꯨ ꯆꯪꯂꯛꯏ. ꯂꯩꯈꯝ ꯃꯁꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯅ ꯂꯥꯛꯄ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ. ꯃꯃꯥ ꯃꯥꯗꯤ ꯁꯂꯥꯏꯔꯦꯜ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯝꯂꯕꯒꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ. ꯁꯂꯥꯏꯔꯦꯜꯅ, ꯏꯃꯥ ꯍꯧꯒꯠꯄꯤꯌꯨ, ꯑꯗꯨꯝꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ. ꯀꯩꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯅ. ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯨꯅ ꯄꯥꯎꯗꯝꯂꯤ. ꯃꯗꯨꯒꯤ ꯃꯤꯐꯠꯇꯗꯨꯅ ꯏꯃꯥ ꯏꯆꯥꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ. ꯃꯩꯔꯤꯅ, ꯍꯣꯏ ꯏꯃꯥ, ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯈ꯭ꯔꯦ, ꯌꯧꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯕꯤ ꯂꯦꯝꯕꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯂꯥꯏꯔꯦꯜ ꯃꯃꯥꯏꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ. ꯃꯆꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯆꯪꯂꯛꯄꯁꯤꯗ ꯃꯆꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯛꯏ. ꯏꯃꯥꯒꯤ ꯁꯅꯥ, ꯂꯥꯎ, ꯏꯆꯥꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯅꯣ? ꯏꯃꯥ ꯁꯤꯖ, ꯅꯆꯥꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤ ꯋꯥꯁꯦ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ. ꯃꯁꯦ ꯅꯆꯥꯒꯤꯗꯤ ꯂꯦꯞꯆꯔꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯐꯝꯁꯤꯁꯨ ꯍꯣꯡꯂꯔꯣꯏꯗꯕ. ꯃꯐꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯈꯨ ꯍꯥꯟꯅ. ꯏꯃꯥ ꯁꯣꯏꯗꯅ ꯌꯥꯒꯦ. ꯑꯩ ꯂꯤꯛꯂꯥꯕꯨ ꯑꯩꯒꯤ ꯊꯂꯣꯏ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥ ꯁꯤꯖꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯂꯤꯛꯂꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯣ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃ ꯅꯠꯇꯦ, ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯥꯆꯨꯝ ꯁꯦꯝꯂꯝꯃꯤ ꯑꯗꯨꯕꯨꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤ. ꯀꯣꯅꯨ ꯃꯁꯥꯒꯤ ꯋꯥꯁꯤꯗ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯁꯅꯥ? ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯋꯥꯐꯝꯗꯣ ꯅꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯊꯥꯖꯗꯦ. ꯑꯣꯟꯊꯣꯛꯍꯜꯂꯨꯗꯧꯔꯤꯗ. ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ. ꯃꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯒ ꯂꯨꯍꯣꯡꯂꯔꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝꯒꯝ ꯆꯠꯈ꯭ꯔꯦ. ꯃꯃꯥ ꯀꯣꯅꯨ ꯃꯆꯥꯕꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯀꯣꯅꯨ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯄꯥꯎ ꯑꯗꯨ ꯁꯂꯥꯏꯗ ꯇꯝꯂꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯏꯖꯠ ꯇꯥꯕ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯂꯨꯈꯥꯛ ꯁꯦꯡꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯣꯏꯒꯅꯤ? ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯖꯤꯛ ꯐꯥꯎꯕ ꯌꯦꯡꯗꯦ. ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯄꯥꯝꯗ ꯇꯧꯕꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯂꯨꯈ꯭ꯔꯥꯕꯤ, ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯟꯕꯤ. ꯎꯠꯇ ꯇꯨꯔꯒ ꯋꯥꯍꯩꯗ ꯍꯧꯕꯤ. ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯆꯥꯗꯨꯕꯨ ꯑꯩꯒꯤ ꯑꯃ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯒꯅꯤ. ꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ. ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯒꯗꯕꯅꯤ ꯃꯍꯥꯛ. ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ. ꯃꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯃꯅꯥꯏ ꯑꯃꯅ ꯇꯝꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥꯁꯨ ꯄꯥꯎ ꯑꯗꯨ ꯈꯪꯂꯤ. ꯀꯔꯤꯁꯨ ꯂꯩꯇꯕꯤ, ꯈꯨꯃꯤꯠ ꯈꯨꯗꯥꯡꯗꯒꯤ ꯍꯧꯔꯛꯄꯤ ꯃꯍꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯖꯕꯁꯨ ꯁꯥꯏ. ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯇꯥꯔꯦ. ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯤꯛꯂꯥ ꯍꯥꯏꯕꯗꯨ ꯎꯅꯕ ꯄꯥꯝꯃꯤ. ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯣ. ꯑꯁꯨꯝꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯤꯛꯂꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ. ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ. ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ. ꯂꯤꯛꯂꯥ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯁꯤꯗ ꯃꯍꯥꯛ ꯄ꯭ꯔꯚꯨꯞ ꯊꯣꯔꯛꯏ. ꯃꯆꯥꯏꯕꯦꯝꯃ, ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯇꯥꯛꯄꯤꯌꯨ. ꯍꯦ, ꯅꯪꯂꯥ ꯂꯤꯛꯂꯥ ꯍꯥꯏꯔꯤꯁꯦ? ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ. ꯑꯩ ꯂꯤꯛꯂꯥꯅꯤ. ꯅꯍꯥꯛꯁꯨ ꯇꯥꯔꯝꯂꯒꯅꯤ.
ꯑꯩꯒ ꯃꯖꯥꯏꯕꯨꯡꯒ ꯁꯂꯥꯏꯔꯦꯜꯒ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯅꯥꯇꯤꯛ ꯅꯄꯥꯁꯨ ꯅꯠꯇꯕꯗ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗ ꯀꯔꯤꯒꯤ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕꯅꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤ. ꯑꯗꯨꯒ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯅꯪ ꯂꯩꯔꯤꯕꯅꯤꯅꯦ. ꯂꯤꯛꯂꯥ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯁꯤꯗ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯀꯔꯤꯅꯣ ꯃꯆꯥꯏꯕꯦꯝꯃꯅ ꯇꯥꯛꯄꯤꯔꯤ ꯋꯥꯐꯝꯁꯤꯕꯣ? ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯑꯩꯒ ꯃꯆꯥꯏꯕꯨꯡꯒ ꯑꯇꯣꯞꯄ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯅꯖꯗꯦ. ꯉꯁꯤ ꯁꯣꯝꯅ ꯍꯥꯏꯔꯒ ꯈꯪꯖꯕꯅꯤ. ꯃꯤꯁꯛ ꯑꯣꯟꯅꯔꯝꯒꯅꯤ ꯈꯟꯖꯩ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯆꯥꯏꯕꯦꯝꯃ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯃꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯆꯥꯏꯕꯨꯡꯒ ꯃꯔꯤ ꯂꯩꯅꯖꯒꯅꯤ? ꯃꯗꯣ ꯑꯔꯥꯟꯕ ꯄꯥꯎ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ. ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯃꯆꯥꯏꯕꯦꯝꯃ. ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯄꯨꯟꯅ ꯃꯆꯥꯏꯕꯨꯡꯒꯤ ꯅꯥꯛꯇ ꯆꯠꯁꯤ. ꯑꯆꯨꯝꯕꯗꯨ ꯈꯪꯅꯕ. ꯍꯣꯏ, ꯅꯅꯥꯏ ꯑꯩꯁꯨ ꯌꯥꯖꯔꯦ. ꯆꯠꯂꯁꯤ, ꯑꯁꯦꯡꯕ ꯋꯥ ꯈꯪꯅꯕ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯤꯛꯂꯥ ꯑꯁꯨꯝ ꯂꯥꯛꯂꯤ. ꯂꯩꯅꯥꯅ ꯂꯤꯛꯂꯥꯕꯨ ꯆꯤꯡꯒꯤ ꯃꯤ ꯆꯦꯠꯅꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ. ꯁꯣꯝꯗꯅ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯃꯅ ꯃꯩꯔꯤꯗ ꯄꯥꯎ ꯄꯨꯝꯕ ꯆꯦꯜꯂꯛꯇꯨꯅ ꯇꯝꯂꯤ. ꯃꯩꯔꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯁꯂꯥꯏꯔꯦꯟꯗ ꯄꯥꯎ ꯄꯨꯝꯕ ꯍꯥꯏꯔꯤ. ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯂꯩꯅꯥꯅ ꯅꯨꯄꯤꯁꯦ ꯎꯁꯤꯗ ꯄꯨꯜꯂꯨ, ꯑꯗꯨꯒ ꯃꯆꯤꯟ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯏ. ꯃꯅꯥꯏ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯕꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ. ꯂꯤꯛꯂꯥ ꯀꯞꯇꯨꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯍꯥꯏꯗꯨꯅ ꯀꯞꯂꯤ. ꯂꯩꯅꯥ ꯐꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯌꯥꯊꯪ ꯍꯦꯛ ꯐꯪꯕꯒ ꯃꯅꯥꯏ ꯑꯃꯅ ꯂꯤꯛꯂꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ. ꯂꯤꯛꯂꯥ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ. ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯑꯩ ꯂꯥꯟꯗꯕꯅꯤ. ꯑꯆꯨꯝ-ꯑꯔꯥꯟ ꯊꯤꯗꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ. ꯂꯩꯅꯥꯅ ꯃꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯗꯧꯔꯤ, ꯅꯪ ꯈꯪꯗꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯅꯪꯗ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯍꯥꯠꯂꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯂꯤ ꯃꯩꯆꯥꯛ ꯑꯁꯦ ꯀꯣꯛꯂꯒꯦ, ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯍꯥꯏꯒꯠꯂꯛꯄꯗ ꯇꯨꯡꯗꯒꯤ ꯁꯂꯥꯏꯔꯦꯟꯅ ꯂꯥꯎꯔꯛꯏ. ꯉꯥꯏꯈꯣ, ꯂꯦꯞꯈꯣ. ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯃꯍꯥꯛ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯂꯩꯅꯥ ꯁꯂꯥꯏꯔꯦꯟꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯁꯂꯥꯏꯔꯦꯟ ꯂꯤꯛꯂꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯤ. ꯂꯤꯛꯂꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯆꯩꯐꯝꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯃꯆꯥꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ? ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯩ ꯍꯥꯏꯒꯦ. ꯂꯤꯛꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ. ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯗꯦ. ꯑꯩꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ. ꯅꯍꯥꯛꯅ ꯃꯔꯝ ꯈꯪꯗꯅ ꯂꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯤꯕꯅꯤꯅꯦ, ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯣ, ꯀꯔꯤꯒꯤ ꯇꯨꯃꯤ ꯂꯩꯔꯤꯕꯅꯣ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯅꯤ. ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯆꯥꯏꯕꯦꯝꯃ, ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯎꯕ ꯉꯝꯗꯦ. ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯂꯥꯟꯒꯅꯤ. ꯑꯩ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ. ꯑꯩꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯣꯏꯍꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨ. ꯂꯤꯛꯂꯥ ꯁꯂꯥꯏꯔꯦꯟꯒꯤ ꯋꯥꯁꯤꯗ ꯏꯪꯉꯪꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯁꯂꯥꯏꯔꯦꯟ ꯋꯥꯝꯗ ꯉꯥꯡꯗꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯂꯤꯛꯂꯥꯕꯨ ꯊꯥꯡꯒꯠꯂꯒ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯩꯅꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ. ꯁꯂꯥꯏ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯕꯅ ꯄꯟ ꯊꯦꯡꯂꯦ. ꯃꯍꯥꯛ ꯁꯂꯥꯏꯔꯦꯟꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯉꯥꯡꯂꯦ. ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯛ ꯍꯟꯊꯕ ꯊꯥꯛꯇ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯍꯥꯛꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕꯁꯨ ꯁꯥꯔꯤ. ꯈꯪꯖꯧ, ꯑꯩꯅ ꯃꯕꯨ ꯈꯨꯗꯛꯇ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯗꯧ ꯐꯩ. ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯀꯦꯠꯄ ꯑꯃꯒꯨꯝꯅ ꯎꯕꯤꯒꯅꯨ. ꯑꯩꯁꯨ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯑꯩꯗꯤ ꯂꯦꯞꯆꯈ꯭ꯔꯦ. ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯅꯆꯥ ꯂꯦꯞꯆꯕꯒꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯆꯗꯦ. ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯆꯥꯒꯤꯁꯨ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯒꯝ ꯆꯠꯈ꯭ꯔꯤ. ꯁꯂꯥꯏ ꯃꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ. ꯁꯃꯗꯣꯟ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯨ ꯐꯝꯊꯔꯛꯏ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ.
ꯅꯁꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯇꯥꯕꯤꯌꯨ ꯌꯥꯝꯕꯨꯡꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗ ꯊꯤꯡꯕꯤꯒꯅꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯌꯥꯝꯕꯨꯡꯁꯨ ꯁꯣꯏꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤꯒꯅꯤ ꯅꯁꯥꯅ ꯌꯥꯝꯕꯨꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯩꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯄꯒꯤ ꯏꯇꯤꯛ ꯏꯄꯥꯅ ꯆꯠꯂꯤ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯗ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯥꯅ ꯍꯥꯏꯔꯝꯂꯤ ꯋꯥ ꯑꯁꯤꯗ ꯁꯂꯥꯏ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯂꯥꯏꯅ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯁꯤ ꯊꯨꯅ ꯊꯧꯔꯥꯡ ꯇꯧ ꯁꯅꯥ ꯂꯨꯄꯥ ꯑꯊꯨꯝ ꯑꯍꯥꯎ ꯃꯈꯜ ꯁꯨꯅ ꯂꯥꯛꯎ ꯍꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯍꯥꯞꯄꯨ ꯊꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯇꯥꯕꯗ ꯁꯃꯗꯣꯟ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯩꯔꯤꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝꯕꯨꯡ ꯅꯅꯥꯎꯗ ꯆꯪꯖꯔꯛꯀꯦ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏꯗꯕꯅꯤ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯁꯥꯔꯗꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗꯣ ꯏꯇꯩꯃ ꯁꯤꯖꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ ꯁꯂꯥꯏꯔꯦꯟ ꯏꯪꯉꯪꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯏꯇꯩꯃ ꯁꯤꯖ ꯍꯥꯏꯗꯤ ꯏꯇꯩꯃ ꯁꯤꯖ ꯂꯤꯛꯂꯥ ꯍꯣꯏꯗ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ ꯁꯂꯥꯏꯔꯦꯟꯅ ꯃꯁꯤꯕꯨ ꯆꯨꯝꯖꯔꯣꯏꯗꯣ ꯆꯨꯝꯂꯝꯂꯅꯤ ꯀꯩꯅꯣ ꯁꯃꯗꯣꯟ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯇꯨ ꯐꯖꯕꯤꯁꯨ ꯐꯪꯒꯅꯤ ꯑꯁꯥꯎꯕꯁꯨ ꯐꯔꯣ ꯑꯩ ꯅꯪ ꯁꯦꯟꯅꯕꯗꯤ ꯌꯥꯝ ꯋꯥꯔꯦ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯃꯔꯥꯡꯇ ꯈꯪꯗ꯭ꯔꯤ ꯀꯩꯑꯕ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ ꯈꯨꯍꯥꯏꯒꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯂꯥꯏꯅ ꯂꯩꯈꯝꯗ ꯍꯥꯏꯗꯨꯅ ꯅꯤꯖꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯃꯔꯥ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯂꯦꯞꯈ꯭ꯔꯦ ꯁꯃꯗꯣꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯅꯥꯒꯁꯨ ꯂꯨꯍꯣꯡꯅ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯁꯂꯥꯏꯔꯦꯜꯒ ꯂꯤꯛꯂꯥꯒ ꯂꯨꯍꯣꯡꯂꯤ ꯁꯂꯥꯏꯔꯦꯜꯅ ꯇꯥꯕ꯭ꯔꯥ ꯁꯤꯖ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯃꯖꯥꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯔꯣ ꯅꯅꯥꯏ ꯑꯣꯏꯕꯤ ꯏꯐꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯒꯅꯨ ꯌꯥꯝꯕꯨꯡ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯔꯥꯟꯕ ꯈꯔ ꯇꯧꯈꯤꯕꯗꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧ ꯂꯩꯕ꯭ꯔꯥ ꯑꯗꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯤ ꯌꯥꯝꯕꯨꯡꯒꯤ ꯂꯃꯟ ꯇꯣꯜꯂꯕ ꯃꯄꯣꯛꯅꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯄꯤꯊꯣꯜꯂꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯏꯕꯨ ꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯀꯜꯂꯛꯄ ꯑꯃꯃꯨꯛ ꯂꯩꯖꯗ꯭ꯔꯦ ꯑꯩꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯍꯥꯛꯀꯤꯗꯃꯛꯅꯤ ꯍꯤꯡꯂꯤꯄꯨꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯥꯔꯤ ꯋꯥꯁꯛꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯍꯥꯞꯈ꯭ꯔꯦ ꯁꯂꯥꯏꯔꯦꯜꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ